POTHAMINASI KHANGMINASI PK channel miyeng tabiri bukudi mapu hanamaktada ngasisu anoba topic amaga miyamda khusinanabagi damakta puduna laksari ngahatang POTHAMINASI KHANGMINASI habagi wakhalonda nukti numit khudingi topic amama miyamna khanbirakpa topic sing adudagi seran naina amamamtang khangasari haraga miyamda kudul tamjaribani channel asina ngasigi thamjariba topic asi matam kuinagi mamangdagi hona nuksijaraba subscribers sing viewers sing kharana khanbiraktuna lakraba aduga makoi tarandu ngasi taba haitare aduna thamjariba topic asi ati karimata nate isagi sentum fagatnanabagi damakta masiga paknaba isada sigadaba nung haibachigi matangdani miyamna kudul tamjagadoribasi aduna mathang manau naina adumak miyamna khanbirakhiba topic singdo adumak mathang miyamda kudul tamjanabagi damangta PK channel na sem saduna damang leijaribani ngasigi thamjariba topic asi yamna maru oiba topic ama soidanamki oigani haibagi wakhalon dasu yamna thawai haksang yauna miyamda khusinna jagadoribani ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯒꯗꯕ ꯅꯨꯡ ꯁꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯣꯏꯅ ꯁꯤꯕ ꯍꯥꯞꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯞ ꯑꯣꯏꯅ ꯍꯥꯞꯄ ꯌꯥꯏ ꯃꯁꯤꯗ ꯆꯥꯅꯕ ꯅꯨꯡ ꯑꯁꯤ ꯍꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯒ ꯗꯁꯥꯂꯪꯐꯝꯒꯤ ꯃꯔꯝꯗ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯅꯨꯡ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯂꯂꯣꯟ ꯏꯇꯤꯛ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯁꯦꯟꯊꯨꯝ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯅꯤ ꯁꯦꯟꯊꯨꯝ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯒ ꯆꯥꯅꯕ ꯅꯨꯡꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯣꯔꯤꯁꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯔꯒꯦ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯃꯤꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯥꯄꯥ PK ꯆꯦꯅꯦꯜꯗꯨꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ मियेंग ताबियो अमदी सब्सक्राइब तोबियो PK चैनल की अनिसुब चैनल अमा मियामना थंबिरकपा टॉपिक कया अमा खनबिरकपा टॉपिक कया अमदी पुवारीदा युमफम ओइबा वारी कया अमा खुदोल तमजनबगी दबकता हांगदोकजरे खंगमिनसि एकोइ चैनल कोबा चैनल अमा मियामगी दमक हांगदोकजरे हारिबा चैनल असि PK चैनल की अनिसुब चैनल ओइना हांगदोकजरगा मियामना खनबिरकपा टॉपिक कया PK channel da sandokjaba ngamjadaba kya do hariba channel asida sandokjanabagi damakta sem saba hojare amadi channel si hangdokjarabani hauji puwari de jumpham oiba wari kaya ma sandokpa hojarabani miyeng tabiri bisingna hariba PK channel ki ani super channel khangminasi aikoi channel hariba sibu subscribe tobiyo amadi bell icon nabiduna channel asisu support tobiyo amadi aikoi khonima khangminasi aba wafam si thamjari miyeng tabiyo amadi subscribe tobiyo khangminasi aikoi channel ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯜ ꯊꯨꯝ ꯐꯒꯠꯅꯅꯕ ꯏꯁꯥꯒ ꯆꯥꯅꯕ ꯅꯨꯡ ꯍꯥꯏꯕꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯏꯁꯥꯒꯤ ꯖꯟꯃ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕ ꯅꯨꯡ ꯄꯛꯅꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩ ꯑꯗꯨꯒ ꯃꯄꯣꯛ ꯅꯨꯃꯤꯠꯀꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯠꯇꯕ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯔꯤ ꯅꯨꯡ ꯏꯁꯥꯗ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯃꯛ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕ ꯌꯥꯏ ꯃꯄꯨꯡ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕꯁꯤꯗꯤ ꯁꯦꯜ ꯊꯨꯝ ꯐꯒꯠꯅꯕ ꯏꯁꯥꯒ ꯆꯥꯅꯕ ꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕꯁꯤ ꯏꯁꯥꯒꯤ ꯔꯥꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯝꯕ ꯆꯥꯅꯕ ꯅꯨꯡ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕ ꯌꯥꯔꯤꯕꯁꯤ ꯃꯦꯁ ꯔꯥꯁꯤꯗ ꯍꯥꯏꯖꯒꯦ ꯃꯦꯁ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯒꯤ ꯑꯣꯏꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯒꯤ ꯍꯛꯆꯥꯡꯗ ꯁꯤꯕ ꯌꯥꯕ ꯅꯨꯡꯗꯤ ꯁ꯭ꯀ꯭ꯔꯤꯇꯤꯛꯁ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯁꯇꯥꯏꯜ ꯍꯥꯏꯕ ꯅꯨꯡ ꯑꯁꯤ ꯁꯤꯕꯗ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯎꯍꯟꯖꯔꯤꯕ ꯅꯨꯡ ꯑꯁꯤꯅꯤ ꯁ꯭ꯀ꯭ꯔꯤꯇꯤꯛ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯁꯇꯥꯏꯜ ꯅꯨꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯃꯦꯁ ꯔꯥꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯑꯗꯨꯅ नुपा अमसुंग नुपी अनिमक्ता मेष राशि ओइबा मकै हारिबा नुंग असि हापमे हारगा लिक्तबु ओइरो नत्रगना अइकोइना खुदोबतबु ओइरो हापिरकान अइकोइना सिबा मतमदा इसागी सेल थुम फगतननबगी अचौबा लंबी अम ओइगनी हाबसिमा ngasigi thamjariba topic asiga mari lenana myamda khudol tamjage ani subada laukhasage
ꯕ꯭ꯔꯤꯖ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯒꯤ ꯑꯣꯏꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯁꯤꯕ ꯌꯥꯕ ꯅꯨꯡ ꯑꯗꯨꯗꯤ ꯄ꯭ꯔꯚꯥꯜ ꯑꯉꯥꯡꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯔꯦꯗ ꯀꯣꯔꯦꯜ ꯍꯥꯏꯗꯨꯅ ꯈꯪꯅꯕ ꯅꯨꯡ ꯑꯁꯤ ꯁꯤꯕꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯦꯗ ꯀꯣꯔꯦꯜ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯁꯤꯕ ꯃꯈꯩꯅ ꯃꯄꯨꯡ ꯑꯣꯏꯅ ꯔꯥꯁꯤꯒ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯖ ꯔꯥꯁꯤ ꯅꯠꯇꯕ ꯃꯈꯩ ꯁꯤꯕ ꯃꯇꯝꯗ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ ꯁꯤꯕꯁꯨ ꯑꯣꯏꯕꯅꯤꯅ ꯀꯔꯤꯃꯠꯇ ꯃꯁꯥꯗ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯔꯤꯕꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯔꯥꯁꯤꯁꯤꯗ ꯄꯣꯛꯄ ꯃꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯗ ꯆꯥꯅꯕ ꯁꯤꯕ ꯌꯥꯕ ꯅꯨꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯤꯠꯁ ꯄꯣꯈ꯭ꯔꯥꯁ ꯍꯥꯏꯕꯗꯤ ꯌꯦꯂꯣ ꯇꯣꯄꯥꯁ ꯍꯥꯏꯗꯨꯅ ꯈꯪꯅꯩ꯫ ꯍꯥꯏꯔꯤꯕꯁꯤ ꯃꯤꯊꯨꯟ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯕ ꯃꯇꯝꯗ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ ꯑꯆꯧꯕ ꯅꯨꯡꯉꯥꯏꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯕ ꯉꯥꯛꯇ ꯊꯦꯡꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯀꯔꯀꯠ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯗ ꯁꯤꯒꯗꯕ ꯏꯁꯥꯒ ꯆꯥꯅꯕ ꯅꯨꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯒ꯭ꯔꯣꯃꯦꯗꯁ ꯍꯥꯏꯕ ꯅꯨꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯟꯅꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡꯗ ꯁꯤꯕ ꯌꯥꯕ ꯅꯨꯡ ꯑꯗꯨꯗꯤ ꯅꯤꯜꯂ ꯅꯤꯜꯂ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯎꯍꯟꯖꯔꯤꯕ ꯅꯨꯡ ꯑꯁꯤꯃꯛ ꯁꯤꯡꯍ ꯔꯥꯁꯤꯗ ꯆꯥꯅꯕ ꯑꯗꯨꯒꯨꯝꯕ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ ꯁꯤꯕ ꯌꯥꯕ ꯅꯨꯡꯅꯤ꯫ ꯑꯁꯨꯝꯅ ꯀꯟꯌꯥ ꯔꯥꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯀꯟꯌꯥ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯒꯤꯗꯃꯛ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕ ꯍꯛꯆꯥꯡꯗ ꯁꯤꯕ ꯌꯥꯕ ꯅꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯕꯩꯗ꯭ꯌꯨ ꯌꯥꯝꯅꯤ ꯍꯥꯏꯕꯗꯤ ꯀꯦꯇꯁ ꯍꯥꯏꯗꯨꯅ ꯈꯪꯅꯩ꯫ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯎꯍꯟꯖꯔꯤꯕ ꯅꯨꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯞꯇꯕꯨ ꯑꯣꯏꯔꯣ ꯂꯤꯛꯇꯕꯨ ꯑꯣꯏꯔꯣ ꯍꯥꯞꯄꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯕ ꯃꯇꯝꯗ ꯃꯄꯨꯡ ꯑꯣꯏꯅ ꯀꯟꯌꯥ ꯔꯥꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ ꯃꯁꯤ ꯇꯉꯥꯏꯐꯗꯅ ꯁꯤꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯈꯥ ꯇꯥꯅ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯇꯨꯂꯥ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯒꯤ ꯑꯣꯏꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡꯗ ꯁꯤꯕ ꯌꯥꯕ ꯅꯨꯡ ꯑꯗꯨꯗꯤ ꯄ꯭ꯔꯚꯥꯜ ꯍꯧꯖꯤꯛ ꯑꯩꯅ ꯎꯍꯟꯖꯔꯤꯕ ꯄ꯭ꯔꯚꯥꯜ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯃꯛꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯇꯨꯂꯥ ꯔꯥꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯕꯗ ꯇꯉꯥꯏꯐꯗ꯭ꯔꯤꯁꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ꯫ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯒꯤ ꯑꯣꯏꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡꯗ ꯁꯤꯕ ꯌꯥꯕ ꯅꯨꯡ ꯑꯗꯨꯗꯤ ꯍꯤꯔꯥ ꯗꯥꯏꯃꯟ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯍꯤꯔꯥ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯕ ꯃꯇꯝꯗ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩ ꯖꯣꯇꯤꯁ ꯁꯥꯁꯇ꯭ꯔ ꯀꯌꯥꯅ ꯇꯥꯛꯄꯤꯔꯝꯕꯗꯨꯅꯤ ꯉꯁꯤ ꯃꯤꯌꯥꯝꯗ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯙꯅꯨ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯁꯤꯕ ꯌꯥꯕ ꯅꯨꯡ ꯑꯗꯨꯗꯤ ꯄꯥꯟꯅ ꯅꯨꯡ ꯍꯥꯏꯔꯤꯕ ꯅꯨꯡ ꯎꯍꯟꯖꯔꯤꯕ ꯅꯨꯡ ꯑꯁꯤꯃꯛꯅꯤ ꯃꯤꯌꯥꯝꯅ ꯙꯅꯨ ꯔꯥꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯕꯤꯕ ꯌꯥꯔꯤꯕꯁꯤ꯫ ꯁꯨꯝꯅ ꯃꯀꯔ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡꯗ ꯁꯤꯕ ꯌꯥꯕ ꯅꯨꯡ ꯑꯗꯨꯗꯤ ꯃꯨꯛꯇꯥ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯅꯨꯡ ꯑꯁꯤ ꯃꯀꯔ ꯔꯥꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯕ ꯃꯇꯝꯗ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯒꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯚ ꯔꯥꯁꯤꯗ ꯄꯣꯛꯄꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯀꯨꯝꯚ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡꯗ ꯁꯤꯕ ꯌꯥꯕ ꯅꯨꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯔꯨꯕꯤ ꯍꯥꯏꯗꯨꯅ ꯈꯪꯅꯕ ꯆꯨꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯕ ꯅꯨꯡ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯎꯍꯟꯖꯔꯤꯕ ꯅꯨꯡ ꯑꯁꯤꯅꯤ ꯃꯤꯌꯥꯝꯅ ꯃꯁꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯁꯤꯕꯗ ꯇꯉꯥꯏꯐꯗ꯭ꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯑꯔꯣꯏꯕꯗ ꯔꯥꯁꯤꯐꯣꯜꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯕ ꯌꯥꯔꯤꯁꯦ ꯃꯤꯟꯅ ꯔꯥꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁ꯭ꯋꯦꯇ ꯄ꯭ꯔꯚꯥꯜ ꯍꯥꯏꯕꯗꯤ ꯋꯥꯏꯠ ꯀꯣꯔꯦꯜ ꯍꯥꯏꯗꯨꯅ ꯈꯪꯅꯕ ꯋꯥꯏꯠ ꯀꯣꯔꯦꯜ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯃꯤꯟꯅ ꯔꯥꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯡ ꯑꯁꯤ ꯁꯤꯕꯤꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ
ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯊꯝꯖꯕꯅꯤ ꯑꯩꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤꯡ ꯄꯟꯕꯗ ꯈꯖꯤꯛ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯀꯔꯤ ꯌꯥꯎꯈꯤꯕ ꯇꯥꯔꯒꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯆꯨꯝꯊꯣꯛꯄꯤꯔꯛꯅꯕ ꯑꯃꯗꯤ ꯇꯉꯥꯏꯐꯗꯅ ꯁꯣꯏꯈꯤꯕꯁꯤꯒꯤꯗꯃꯛꯇꯁꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯑꯔꯣꯏꯕꯗ ꯅꯣꯂꯣꯛꯆꯔꯤ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯃꯊꯪꯗ ꯏꯁꯥꯗ ꯐꯠꯇꯕ ꯉꯥꯛꯊꯣꯛꯅꯕ ꯅꯨꯡ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯜ ꯊꯨꯝ ꯐꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯒ ꯆꯥꯟꯅꯕ ꯅꯨꯡ ꯑꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯖꯕꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃꯃꯨꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯠꯁꯤꯟꯅꯖꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯔꯛꯈꯤꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯤꯅꯕꯤꯔꯁꯤ